ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯄ꯭ꯔꯥꯟ ꯃꯨꯇꯨꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯅꯦꯔꯦꯠ ꯇꯧꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯤꯌꯥꯟꯗ ꯃꯉꯥꯅ ꯏꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯍꯪꯉꯥ ꯈꯣꯟꯖꯦꯜ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯁꯪ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯁꯩꯗꯥꯡꯉꯒ ꯂꯩꯔꯝꯈꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯁꯪ ꯑꯗꯨ ꯃꯔꯤ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯌꯥꯎꯈꯤ꯫ ꯑꯃꯅ ꯅꯨꯄꯤꯅꯤ, ꯑꯃꯅ ꯅꯨꯄꯥꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯂꯥꯛꯇꯨꯅ ꯁꯪ ꯑꯗꯨ ꯍꯨꯝꯗꯣꯛꯀꯦ ꯇꯧꯈꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤ ꯃꯆꯥꯒꯤ ꯏꯃꯨꯡꯗꯨ ꯀꯪꯐꯥꯜꯂꯣꯝꯗ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯛꯂꯒ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯤꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯨꯗꯥꯡꯗ ꯂꯪ ꯑꯃ ꯀꯤꯕꯤꯈꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯀꯪꯐꯥꯜꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯇꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯪꯁꯤꯁꯨ ꯌꯣꯟꯊꯣꯛꯂꯒꯦꯅ ꯈꯜꯂꯦ꯫ ꯑꯗꯣ ꯂꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯏꯇꯥꯎꯅꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ"꯫ ꯅꯨꯄꯥꯒꯤ ꯃꯄꯥ, "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯍꯪꯅꯔꯛꯈꯤꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯪꯐꯥꯜꯗꯕꯨꯗꯤ ꯂꯩꯅꯤꯡꯉꯕꯅꯦ, ꯑꯗꯣ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯁꯤꯗ ꯈꯥꯡꯉꯤꯅꯤ ꯇꯧꯔꯤꯁꯦ"꯫ ꯅꯨꯄꯤꯒꯤ ꯃꯃꯥ, "ꯇꯥꯗꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯏꯃꯥꯟꯅꯕꯤ, ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯈꯣꯀꯣ"꯫ ꯅꯨꯄꯥꯒꯤ ꯃꯃꯥ, "ꯍꯣꯏ ꯍꯣꯏ ꯏꯃꯥꯟꯅꯕꯤ, ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯑꯗꯣ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕꯅꯦ, ꯀꯅꯥꯗꯁꯨ ꯊꯥꯖꯕ ꯌꯥꯔꯣꯏꯀꯣ, ꯇꯨꯡ ꯀꯣꯏꯅ ꯃꯔꯤꯁꯨ ꯇꯠꯅꯗꯅꯕ"꯫ ꯅꯨꯄꯤꯒꯤ ꯃꯃꯥ, "ꯍꯣꯏ ꯍꯣꯏ, ꯀꯅꯥꯗꯁꯨ ꯊꯥꯖꯔꯣꯏ꯫ ꯅꯪꯒꯤ ꯅꯃꯧ ꯑꯣꯏꯗꯅ ꯀꯅꯥꯗ ꯑꯃꯨꯛ ꯊꯥꯖꯔꯨꯗꯣꯏꯅꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ"꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯔꯒ ꯑꯃꯅ ꯆꯠꯈꯤ, ꯑꯃꯅ ꯂꯩꯍꯧꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯁꯨ ꯉꯟꯇꯥ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯃꯥꯗꯨ ꯅꯥꯔꯒ ꯐꯃꯨꯡꯗ ꯂꯩꯈꯤ꯫ ꯏꯃꯨꯡꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯨꯔꯝꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯒꯤ ꯃꯃꯤꯡꯅ ꯊꯥꯅꯤꯜ ꯀꯧꯏ꯫ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯀꯧꯔꯛꯈꯤ, "ꯊꯥꯅꯤꯜ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ"꯫ ꯊꯥꯅꯤꯜ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯈꯨꯝꯃꯛꯏ, "ꯇꯥꯔꯦ ꯏꯃꯥ, ꯂꯥꯛꯑꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯍꯧꯖꯤꯛ ꯆꯥꯔꯒ ꯍꯤꯗꯥꯛꯁꯨ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯄꯩꯁꯥ ꯂꯩꯔꯤꯕ꯭ꯔꯣ? ꯍꯣꯔꯦꯟꯒꯤ ꯆꯥꯅꯕ ꯆꯦꯡꯗꯤ ꯂꯩꯔꯤꯕ꯭ꯔꯥ"꯫ ꯊꯥꯅꯤꯜ, ꯄꯩꯁꯥꯕꯨꯗꯤ ꯂꯩꯌꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕꯗꯤ ꯀꯣꯟꯅꯩ꯫ ꯆꯦꯡꯁꯨ ꯈꯔꯗꯤ ꯂꯩꯔꯤ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯤꯗꯥꯛꯇꯨ ꯂꯩꯕ ꯆꯠꯂꯨꯔꯒꯦ"꯫ "ꯐꯔꯦ ꯐꯔꯦ, ꯏꯁꯥꯁꯤꯁꯨ ꯐꯒꯦ ꯍꯥꯏꯗꯦ ꯇꯧꯔꯤꯁꯦ꯫ ꯀꯨꯝ ꯄꯨꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯅꯄꯥꯗꯨꯕꯨ ꯂꯩꯖꯔꯝꯃꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯅꯣꯡꯗꯝꯕꯁꯤꯁꯨ ꯐꯠꯇꯦꯗꯀꯣ, ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯏ"꯫ ꯊꯥꯅꯤꯜ, "ꯌꯥꯔꯦꯕ ꯏꯃꯥ, ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯁꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ"꯫ "ꯐꯔꯦ ꯏꯃꯥ, ꯑꯩ ꯍꯤꯗꯥꯛꯇꯨ ꯂꯩꯕ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯊꯥꯅꯤꯜ ꯍꯤ ꯍꯣꯟꯗꯨꯅ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯑꯝꯈꯤ꯫ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯈꯤ ꯊꯥꯏꯅꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ꯫ ꯃꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯔꯒ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯈꯤꯗꯦ꯫ ꯊꯥꯅꯤꯜ, "ꯊꯣꯏꯕꯤ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ"꯫ ꯊꯣꯏꯕꯤ, "ꯍꯤꯗꯥꯛ ꯑꯝꯇ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯇꯥ ꯊꯥꯅꯤꯜꯗꯤ ꯏꯅꯦꯒꯤ ꯍꯤꯗꯥꯛ ꯂꯩꯔꯝꯃꯤꯔꯣ"꯫ ꯊꯥꯅꯤꯜ, "ꯍꯣꯏ ꯃꯥꯅꯦ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯅꯥ ꯅꯥꯔꯒꯦ ꯍꯤꯗꯥꯛ ꯂꯩꯗꯣꯏꯁꯦ"꯫ "ꯏꯟꯗꯣꯝꯆꯥꯒꯤꯅꯦ, ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯍꯥꯏꯕ, ꯑꯗꯨꯒꯤ ꯒꯨꯂꯤ ꯑꯝꯇ ꯂꯩꯔꯨꯆꯣꯅ ꯂꯥꯛꯏꯅꯦ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯂꯩꯔꯨꯔꯣ꯫ ꯑꯗꯣ ꯊꯣꯏꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ꯫ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯉꯁꯤꯗꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ, ꯆꯠꯂꯝꯕ ꯌꯥꯔꯣꯏꯀꯣ"꯫ ꯍꯤꯗꯥꯛ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯂꯦ ꯍꯥꯏꯗꯧꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯈꯟꯕꯗ꯫ "ꯊꯣꯏꯕꯤ, ꯂꯥꯛꯑꯣ, ꯀꯩ ꯋꯥꯅꯣ? ꯉꯁꯤꯗꯤ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ"꯫ "ꯑꯁ ꯊꯣꯏꯕꯤ, ꯑꯩ ꯍꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯀꯣꯟꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ"꯫ "ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩ"꯫ ꯊꯥꯅꯤꯜ ꯊꯣꯏꯕꯤꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯈꯤ, "ꯊꯣꯏꯕꯤ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ"꯫ ꯊꯣꯏꯕꯤ, "ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ? ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ"꯫ "ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯇꯥ ꯊꯥꯅꯤꯜꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯑꯩꯁꯨ ꯇꯥꯒꯦꯅ ꯉꯥꯏꯕꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥ ꯊꯥꯅꯤꯜ, ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯉꯥꯏꯔꯝꯃꯅꯤ"꯫ "ꯆꯠꯂꯦꯍꯦ ꯇꯥ ꯊꯥꯅꯤꯜ"꯫ ꯊꯥꯅꯤꯜꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯊꯥꯅꯤꯜꯁꯨ ꯂꯣꯛꯇꯥꯛ ꯁꯪꯗꯨ ꯇꯥꯟꯅ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯪꯒꯤ ꯑꯀꯣꯏꯕꯗ ꯍꯨꯝꯅ ꯀꯣꯏꯁꯤꯜꯂꯒ ꯆꯠꯄ ꯌꯥꯈꯤꯗꯦ꯫ ꯊꯕꯛ ꯁꯨꯐꯝꯁꯨ ꯂꯩꯈꯤꯗꯦ ꯅꯣꯡ ꯅꯤꯅꯤꯗꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯅꯕ ꯆꯦꯡꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯗ ꯍꯪꯒꯗꯕꯁꯨ ꯍꯪꯐꯝ ꯂꯩꯈꯤꯗꯦ, ꯅꯥꯏꯇꯣꯝ ꯇꯥꯕ ꯁꯪ ꯑꯃ ꯑꯣꯏꯈꯤꯕꯅ꯫
ꯃꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯁꯦꯡ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯃꯥꯗꯗꯤ ꯈꯪꯍꯟꯈꯤꯗꯦ꯫ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯊꯥꯅꯤꯜ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯀꯞꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯀꯧꯔꯛꯈꯤ, "ꯊꯥꯅꯤꯜ, ꯊꯥꯅꯤꯜ!" "ꯇꯥꯔꯦ ꯏꯃꯥ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯥꯅ, "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯃꯥꯏꯒꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯦ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯊꯥꯅꯤꯜ, ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ." ꯃꯃꯥꯅ, "ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗ ꯌꯥꯗꯦ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯏꯃꯥꯗ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯅꯃꯥ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩꯅ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦꯀꯣ. ꯏꯆꯥꯒꯤ ꯃꯅꯤꯡꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯍꯦ ꯇꯥꯏꯕꯪ ꯁꯩꯕ ꯃꯄꯨ, ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯑꯋꯥꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯟꯕꯤꯔꯣ." ꯊꯥꯅꯤꯜ, "ꯏꯃꯥ, ꯑꯩ ꯋꯥꯗꯤꯌꯦ. ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯎꯕ ꯐꯪꯍꯟꯕꯤꯔꯤꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ. ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯏꯊꯟꯇ ꯋꯥꯖꯕꯅꯦ. ꯑꯗꯨꯕꯨ ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏ. ꯏꯃꯥꯒꯤ ꯊꯥꯅꯤꯜ." "ꯊꯥꯅꯤꯜ, ꯏꯃꯥ, ꯉꯁꯤꯗꯤ ꯆꯦꯡꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯐꯨꯝꯁꯨ ꯐꯨꯝꯖꯤꯜꯂꯕꯅꯤꯅ ꯍꯪꯐꯝꯁꯨ ꯂꯩꯇ꯭ꯔꯦ. ꯃꯥꯏꯔꯦꯟ ꯑꯃꯈꯛ ꯂꯩꯔꯤꯁꯦ, ꯐꯨꯠꯂꯒ ꯆꯥꯔꯁꯦ ꯏꯃꯥ. ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯏꯆꯥꯅ ꯄꯤꯖꯕꯗꯣ ꯏꯃꯥꯁꯨ ꯌꯥꯏꯌꯦ. ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯔꯣꯏ." ꯃꯃꯥꯗꯨ ꯂꯩꯊꯣꯛꯂꯒ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯊꯥꯅꯤꯜꯅ ꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯔꯒ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯑꯩ ꯃꯥꯏꯔꯦꯟꯁꯦ ꯐꯨꯠꯂꯛꯀꯦꯀꯣ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ." ꯃꯥꯏꯔꯦꯟꯗꯨ ꯐꯨꯠꯂꯒ puthorꯛꯂꯗꯨꯅ ꯃꯃꯥꯗ ꯀꯞꯂꯗꯨꯅ ꯏꯟꯈꯤ꯫ ꯃꯃꯥꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯏꯜꯂꯕ ꯃꯇꯨꯡꯗ ꯊꯥꯅꯤꯜ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯂꯥꯎꯔꯗꯨꯅ ꯀꯞꯈꯤ꯫ ꯃꯃꯥꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯗꯨ ꯐꯃꯨꯡꯗ ꯁꯤꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯅꯤꯜ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯋꯥꯈꯜ ꯏꯐꯛ ꯐꯛꯆꯤꯟꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯅ, "ꯇꯥ ꯊꯥꯅꯤꯜ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯣ? ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯈꯨꯝꯃꯨꯕ ꯇꯥ ꯊꯥꯅꯤꯜ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" "ꯊꯥꯅꯤꯜ, ꯊꯣꯏꯕꯤ, ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ. ꯇꯥ ꯊꯥꯅꯤꯜ, ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯇꯥ ꯊꯥꯅꯤꯜꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯍꯧꯖꯤꯛꯇꯤ ꯇꯥ ꯊꯥꯅꯤꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ. ꯏꯃꯥ ꯕꯕꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯏ. ꯑꯩ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯦ." "ꯊꯥꯅꯤꯜ, ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯨ. ꯐꯔꯦ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ. ꯅꯣꯡꯗꯝꯕꯅ ꯀꯔꯤꯕꯨ ꯇꯝꯃꯤꯒꯕ? ꯊꯣꯛꯎꯕ ꯑꯃ ꯂꯥꯛꯆꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯕꯥꯅꯤ ꯋꯥꯏꯊꯨꯡꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯅꯤꯜꯗꯨ ꯃꯤꯒꯤ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨ ꯊꯛꯑꯒ ꯂꯥꯛꯈꯤ꯫ ꯍꯤ ꯑꯗꯨ ꯁꯪ ꯃꯃꯥꯡꯗ ꯈꯥꯝꯕꯗ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯗꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯊꯥꯅꯤꯜꯒꯤ ꯃꯁꯝꯗꯨ パꯏꯔꯒ ꯆꯤꯡꯈꯠꯈꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯀꯩꯒꯤꯅꯣ ꯌꯨ ꯊꯛꯑꯒ ꯂꯥꯛꯏꯗꯣ? ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ ꯅꯪ? ꯑꯩ ꯎꯍꯧꯕꯒꯤ ꯐꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯗꯨꯕꯨ? ꯂꯩꯔꯤꯁꯦ ꯏꯁꯤꯡꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕ꯭ꯔꯕ? ꯌꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯁꯤꯔꯝꯃꯣꯏꯗ꯭ꯔꯕ ꯅꯪꯕꯣ?" "ꯊꯥꯅꯤꯜ, ꯍꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ. ꯑꯩꯁꯦ ꯅꯪ ꯂꯧꯕꯗꯒꯤ ꯋꯥꯔꯕꯅꯦ, ꯈꯪꯉꯕ?" "ꯀꯔꯤꯕ? ꯍꯥꯏꯌꯣ, ꯑꯩ ꯂꯧꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯣ? ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯗ ꯋꯥꯍꯟꯒꯦ? ꯑꯩꯁꯨ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯁꯨꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯀꯔꯤ ꯊꯣꯟꯕꯤꯈ꯭ꯔꯒꯗꯅ ꯉꯁꯤ ꯐꯥꯎꯗ ꯂꯩꯔꯛꯏꯁꯦ? ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯊꯣꯟꯕꯤꯈ꯭ꯔꯒꯦ? ꯅꯪ ꯈꯛꯇꯅ ꯊꯕꯛꯁꯤ ꯁꯨꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯂꯧꯔꯝꯕꯒꯤꯁꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ? ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯁꯤꯔꯝꯃꯅꯤ ꯅꯪ." "ꯀꯔꯤ? ꯑꯩꯕꯨ ꯁꯤꯔꯝꯃꯅꯤ ꯀꯥꯏꯅ? ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯏꯕꯤꯗ ꯊꯣꯝꯈꯤ꯫ ꯊꯣꯏꯕꯤ, "ꯏꯃꯥ, ꯑꯩ ꯁꯤꯔꯦ! ꯁꯣꯅꯣ ꯆꯨꯕ! ꯌꯨ ꯊꯛꯄ! ꯌꯨ ꯊꯛꯆꯤꯜꯂꯒ ꯅꯇꯨ ꯐꯨꯕ ꯉꯝꯕ ꯅꯪ! ꯁꯣꯅꯣ ꯆꯨꯕ ꯅꯪ ꯅꯊꯟꯗ ꯂꯩꯍꯧꯔꯣ, ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ." "ꯆꯠꯈ꯭ꯔꯣ, ꯂꯩꯕꯤꯔꯅꯨ. ꯑꯅꯧꯕ ꯑꯃ ꯊꯤꯒꯦ. ꯗꯔꯀꯥꯔ ꯑꯣꯏꯗꯦ. ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ!" ꯊꯥꯅꯤꯜꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯍꯥꯠꯇꯣꯛꯇꯅꯀꯣ, ꯃꯤꯍꯨꯟꯁꯤ ꯁꯨꯝ ꯀꯥꯈꯠꯂꯛꯑꯦ ꯑꯩ." ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯁꯪꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯥꯎꯔꯒ ꯆꯠꯈꯤ ꯑꯅꯛꯄ ꯁꯪꯗ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯁꯪꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯇꯨꯝꯃꯒ ꯂꯩꯔꯝꯈꯤ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯈꯤ꯫ ꯆꯥꯛ ꯂꯣꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯆꯥꯛꯇꯨ ꯈꯤꯜꯂꯒ ꯐꯖꯅ ꯊꯝꯕꯤꯈꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯆꯥꯈꯤꯗꯦ꯫ ꯄꯨꯡ 6:30 ꯇꯥꯔꯛꯂꯦ꯫ ꯅꯨꯄꯥꯗꯨ ꯅꯤꯁꯥ ꯍꯜꯂꯛꯂꯒ ꯃꯃꯤꯠ ꯁꯤꯡꯂꯛꯏ꯫
ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒ ꯈꯟꯅꯈꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯈꯤ꯫ ꯀꯩꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯧꯔꯛꯈꯤ꯫ ꯇꯥꯕ꯭ꯔꯣ? ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯛꯑꯣꯍꯦ, ꯈꯤꯇ ꯊꯛꯀꯦ, ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯕꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ, ꯏꯁꯧ ꯂꯥꯡꯉꯒ ꯏꯁꯤꯡꯗꯨ ꯃꯅꯥꯛꯇ ꯗꯝ ꯂꯥꯎꯅ ꯊꯝꯈꯤ꯫ ꯀꯔꯤꯅꯣ ꯏꯁꯧ ꯑꯗꯨꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯣ? ꯆꯥꯛꯄꯨ ꯂꯥꯝꯃꯤꯅꯦꯍꯦ ꯑꯩꯗꯤ꯫ ꯊꯣꯏꯕꯤ ꯏꯁꯧ ꯂꯥꯡꯉꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ, ꯂꯣꯏꯖꯔꯕꯅꯦ, ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯅꯅꯦ ꯉꯁꯥꯏꯅ ꯂꯣꯏꯖꯔꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯍꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅꯅꯦ ꯁꯤꯟꯖꯔꯕꯅꯦ ꯃꯤꯅꯥꯏ ꯑꯩꯍꯥꯛꯅ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯕꯨꯡꯉꯣꯅ ꯄꯨꯕꯤꯔꯛꯇꯣꯔꯤꯕ ꯅꯨꯄꯤꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯍꯧꯔꯣ꯫ ꯊꯥꯅꯤꯜ: ꯀꯩꯅꯣ ꯅꯪꯅ ꯏꯁꯧ ꯌꯥꯝꯅ ꯇꯧꯔꯤꯁꯦ? ꯈꯠꯅꯕꯁꯦ ꯄꯥꯝꯕ꯭ꯔꯣ ꯌꯥꯝꯅ? ꯀꯗꯥꯏꯅꯣ ꯆꯥꯛꯇꯣ ꯊꯥꯡꯇꯣꯔꯛꯑꯣ, ꯄꯦꯠ ꯄꯦꯠ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯊꯣꯏꯕꯤ ꯏꯁꯧꯗꯨ ꯂꯥꯡꯉꯒ ꯆꯥꯛꯇꯣ ꯊꯥꯡꯇꯣꯔꯛꯈꯤ꯫ ꯊꯥꯅꯤꯜꯅ ꯃꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯆꯥꯔꯕꯣ? ꯊꯣꯏꯕꯤ ꯈꯨꯝꯗꯦ, ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯁꯦ? ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯄꯥꯝꯗ ꯌꯦꯡꯉꯤ, ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯕ, ꯏꯋꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯕꯝꯁꯨ ꯈꯪꯗꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯒꯤ ꯍꯤꯡꯍꯟꯕꯤꯔꯤꯅꯣ ꯈꯪꯗꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯂꯧꯁꯟꯕꯤꯔꯣ, ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯊꯥꯅꯤꯜ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯀꯦ ꯇꯧꯕꯒ ꯆꯥꯛꯇꯨ ꯆꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ, ꯊꯣꯏꯕꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯌꯨ ꯉꯥꯎꯔꯒ ꯅꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯑꯔꯣꯏ, ꯑꯗꯨꯒ ꯅꯪꯅ ꯍꯩꯅꯗꯕ ꯊꯕꯛꯁꯨ ꯑꯩ ꯇꯧꯔꯔꯣꯏ꯫ ꯃꯄꯨ ꯄꯟꯗꯨꯅ ꯑꯩ ꯋꯥꯁꯛꯏꯕꯁꯤꯅꯤ꯫ ꯊꯣꯏꯕꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯔꯝꯕ ꯀꯞꯂꯝꯕꯁꯤꯡ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯈꯤ꯫ ꯐꯔꯦꯁꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ, ꯅꯪꯒꯤꯁꯨ ꯊꯤꯔꯛꯑꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯊꯤꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯕꯥꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯦ ꯃꯤꯔꯣꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯃꯛ ꯑꯁꯥ ꯇꯧꯖꯈꯤ꯫ ꯊꯥꯅꯤꯜ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛꯇ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯦ, ꯑꯩꯗꯤ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯏꯆꯥ ꯊꯣꯏꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯆꯥ ꯊꯣꯏꯕꯔꯣ? ꯄꯥꯕꯨꯡꯗꯤ ꯏꯆꯥꯒꯤ ꯁꯛꯇꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ, ꯀꯔꯝꯕ ꯃꯇꯝꯗ ꯎꯍꯟꯒꯦ ꯍꯥꯏꯔꯤꯅꯣ? ꯊꯣꯏꯕꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯣꯛꯆꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯨꯏꯔꯔꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯁꯛꯇꯝꯁꯦ ꯎꯒꯗꯕ꯫ ꯑꯌꯣ ꯃꯥ! ꯊꯥꯅꯤꯜ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯅ ꯀꯧꯔꯛꯏꯅꯦ꯫ ꯊꯥꯅꯤꯜ: ꯑꯁ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯂꯥꯡ ꯑꯝꯇ ꯀꯥꯏꯔꯨꯈꯤꯒꯦꯀꯣ, ꯐꯠ ꯂꯥꯛꯀꯅꯤ, ꯊꯕꯛ ꯁꯨꯔꯝꯒꯅꯨꯀꯣ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯗꯨ ꯍꯣꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯤꯗꯨꯒꯤ ꯁꯦꯕꯥ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯅꯤꯜꯁꯨ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯇꯥꯟꯖꯥ ꯑꯣꯏꯈꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯁꯥ ꯂꯨꯝꯊꯕ ꯌꯥꯝꯅ ꯍꯦꯜꯂꯛꯈꯤ꯫ ꯊꯣꯏꯕꯤꯅ ꯊꯥꯅꯤꯜꯕꯨ ꯀꯧꯔꯛꯈꯤ꯫ ꯊꯥꯅꯤꯜꯗꯤ ꯑꯗꯥꯏꯗ ꯂꯩꯈꯤꯗꯦ꯫ ꯏꯟꯁꯥꯡ ꯃꯅꯥ ꯍꯦꯛꯄ ꯂꯥꯛꯄ ꯅꯨꯄꯤ ꯈꯔꯅ ꯊꯣꯏꯕꯤꯅ ꯀꯧꯈꯤꯕꯗꯨ ꯇꯥꯈꯤ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯈꯤꯕ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯪꯉꯛꯈꯤ꯫ ꯊꯣꯏꯕꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯆꯪꯉꯛꯏꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯈꯤ, ꯑꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ꯫ ꯊꯥꯅꯤꯜꯁꯨ ꯀꯧꯅꯈꯤ, ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯥꯅꯤꯜꯁꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯍꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯁꯥꯗꯨ ꯂꯨꯝꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯪꯐꯥꯟꯗꯤ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯒꯥꯔꯤ ꯋꯥꯏꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯒꯥꯔꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯀꯥꯟꯗ ꯊꯣꯏꯕꯤꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯎꯅꯈꯤ꯫ ꯆꯥꯄꯣꯛꯄꯗ ꯈꯔ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃꯁꯨ ꯑꯗꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄꯗ ꯍꯪꯉꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯃꯥꯒꯤ ꯅꯥꯀꯣꯡꯗꯒꯤ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯇꯥꯕ ꯐꯪꯈꯤꯗꯦ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯏꯃꯥ ꯃꯥꯏꯕꯤꯅ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯟꯕꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯒꯥꯔꯤ ꯋꯥꯏꯕ ꯆꯠꯈꯤꯕ ꯊꯥꯅꯤꯜꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯊꯥꯅꯤꯜꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯊꯣꯏꯕꯤꯗꯨ ꯍꯤꯛꯅ ꯀꯞꯄꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯋꯥ ꯉꯥꯡꯈꯤꯗꯦ, ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯐꯝꯈꯤ, ꯑꯗꯨꯒ ꯃꯪꯉꯒ ꯂꯩꯈꯤ꯫ ꯊꯣꯏꯕꯤꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ, ꯇꯥ ꯊꯥꯅꯤꯜ, ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯜꯂꯨ, ꯏꯆꯥ ꯄꯤꯌꯨ ꯇꯥ ꯊꯥꯅꯤꯜ, ꯏꯆꯥ ꯎꯅꯤꯡꯉꯦ꯫ ꯏꯆꯥꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄꯗ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯈꯤꯕꯗꯣ ꯀꯗꯥꯏꯅꯣ? ꯏꯆꯥ ꯄꯤꯌꯣ, ꯏꯆꯥ ꯄꯤꯌꯣ꯫ ꯊꯥꯅꯤꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯞꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯈꯟꯗꯣꯛꯑꯣ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯔꯨꯛ 100 ꯍꯦꯜꯂꯤꯕꯅꯤ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯎꯖꯔꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ
Mapu mana ibani gi laibak ta tambiramtre. Icha aduna hanga haibagi khonjel do nangdi ta hore. Aidi icha gi thawa yaudraba haksang si uba natana atai kari su uba phangtre. Parese kaisu khalanu. Ai thawa yaudraba icha se mafam chana thamukige. Wahai se hairamaga hawatlaga lakhi. Thawa yaudraba angang du chapu ahingba amada haptuna himnaba puduna chatkirami. Wari si tabiriba listeners-singna like, share tawbiramu amadi adom-adom gi alimba apamba channel asida tawhaningba khudinga nugsiba fajaba wahayna comment tawbiramu aduga channel asibu support tawbiba oina subscribe tawshinbiramu. Your support is our strength.